ngasi ayuk phongkiba tongan Manipuri sifong-sing amasum thokiba thawdo wathok-singdagi maruoiba i-paw-sing khongasaraga Manipur top channel gi maikedi gi mayamda thamjagi ahanbada Ukraine da Manipuri Maheiloi Kaya Lan nangduna awaba Mayoknare Russia na Ukraine landa khraba tungda India masa lising kun hena la nanglaba lebak tuda awaba mayoknaduna lairi makhoi gi manungda Manipuri gi Maheiloi yankhairom yawi hari Russia na khudum chankraba Belarus ka yumthangnaduna lairiba Ukraine gi Chernihiv city gi Nizain Gogons State University da mahi tamduna laibi Sujina elangmung kaubi Maheiloi amana pauksi sida phongdorakpagi matungina numit khrani gi mamangdagi mahakna hana lairamba Chernihiv ki mafam adu Russian military na bomb thadarakpadagi mafam adu kilometer sangaram satlaga laiba Vinnytsia kauba city amada sangjafam lawduna lairi makoina haujik lairiba apartment asida Manipuri Maheiloi puna taraga truk laiminari atop Ukraine gi mafam singdasu Manipuri Maheiloi kaya marum lai haibagi paw fangi apartment asida hana laisinduna thamhauba asa tha kharasi natana makhatana lainanaba dukan amata hangkidre bank sing thonglo nakre ATM amata sel yaudre khutta social painadre masina atopa mafam singda sathok chasin tawna bu khona badasu asabu khudong sa tabu mayoknare makoina hauji lairiba mafam asidasu warning Sidel toina khongba maramna apartment asigi basement da kumthaduna lotlaga lainari mafam asidagi atopa yumlona ba leibak singda satnana ba hona badasu train bus na singba public transport amata tongna ba ticket kakpham phangdana lairi masigi su mathakta public transport sing asigi atongmal su hanadagi saruk ke hengat khiba maramna Maheiloi sing khutta sel laitaba madi account sel yawrabasu lawthokpa yadaba kaya sina hena sauna awaba piri ngasi maktadasu mafam asiga khwaidagi naknaba yumlonaba leba oidiba Poland phawba train tongduna satnaba hotnarubada ticket phangdabadagi makhoi taraga turuk mak apartment adu amuk halaki mafam asidagi Poland phawba si saurakna kilometer sanipan khar hena lapi asumna Manipuri Maheiloi kaya awaba mayoknaduna lairiba sida Manipur lengaki maikedi pangbiaba mateng panghaningbagi amadi India lengak taksinduna makhoi bu lapthokpina bo hotnaningbagi apamba sujinana pauksi sida makhatana phungdoki Ukraine da lairik tamduna lairiba Maheiloi kharagi mama pasing asi punsinaduna mifam pangthokla batungda Manipur gi chief minister nongthongba Beren Union Minister of State for Action and Affairs and Education Dr. R.K. Ranjan amadi BJP Manipur Pradesh ki President S. Sardar Ayub Sirol pisinduna Ukraine da lairiba Maheiloi sing adubu laukthokpada pangba yaba mateng pangbinaba taksin ki hairi mifam adura sarugya kiba Maheiloi amagi apokpaga pauksi asigi wari sanabada magna hai Ukraine da lan thokpa yai haiba paw phangwadagi Maheiloi sing adu laukthoknaba ticket kaklurabani adubu lan toksin kibana hanbadagi flight ticket punama cancel tokre masida sunatana kangphal gi lambida Maheiloi sing adubu yumlona balebak singda thaidokna bo hotnabada sel thum thadok thajin yadaba bus amadi train gi ticket kakpa phangdabana singba khudong sadaba kaya marum mayoknadun laire haujigmaki oinadi Maheiloi sing asi makhoi masel punsinaduna hana laisinduna thamauba asatha khara saduna lairi adubu masina matam kyam kuina khangma ngamguduribano haiba tamangamdri angang sing asina lan thoklaba leiba jura leikhibadagi mama mapa oibasingda wakhal charangna leiringai sera sida Maheiloi sing adubu Romania Poland singba leibak singdagi India gi special flight thaduna laukthokna thorang tawribasida flight ke atongmalsu Maheiloi amamamda lupa lakh amamamgi mathakta haijilakpa sina hena kudong sadaba mayokna hale hanadi Ukraine gi India fawbat lakpagi flight ke atongmalasi lupa lising kuntra rom tama oiramani hiramasigi matangnasu Manipur lengana miyeng sangbiduna iramdamasigi Maheiloi singa sigi yengbiraga flight atongmalsingba singa sida mateng panghaningi masida sunatana state ki maikaidigi center da kana takna biduna Maheiloi singa suba thuba matamda leiba sida puthoknaba tharang paket haningi hainasu mangna makhatana su phongdorakhi makasa tarakpu oina topa maruiba pawkhra mem namlakna Russia mas Ukraine hauji leinari beirang sigi matang doina memla pawpijage Prime Minister Modi na Putin da hingsa loisilu wari sanana bo honau Prime Minister Narendra Modi na sagol sunumita President Putin da telephone tawkre amasum kudakta hingsa lepnaba amasum diplomatic wari sanabagi lambida halaknaba hotnanaba mangonda appeal tawkre Ukraine da lairiba Indian citizen sing maru oina Maheiloi singi asu angam thokpagi matangnasu Prime Minister Modi na Russia gi President aduda India gi nungnangbadu phongdokre numit sigi anganbada Prime Minister na cabinet meeting on security gi members singa loina
Russia ga nungsup leibak singa ani gi marakta muknabagi phibam hena sathirakliba review toki Russia ga NATO group ga ani gi marakta lairiba khenabasing adu puksien sengna wari sanabagi kuthang khaktada loisin hanma ngamgani haiba maki matam sangnadagi lerakpa thajabadu Prime Minister na amuka hana sena panki lusing busing Modi amasum Putin maruebi hiram singi matangda makoi official sing amasum diplomatic team singna sang naina mari lainari badu makha sathanaba yanaki haina PMO na suhaki pandemic ki singnaba mayoknanaba malemna haujik suk makha tana honaringai tangka amada lan thokpu yabi akibigi maramdagi crude amasum commodity gi mamal sing wang khalakpagi phibam adugi matangna cabinet committee of security gi members sing loinana Russia ga nungsup ki marakta umkhanabagi phibam sathirakli Prime Minister na review tokhi masigi mamangna Defense Minister Rajnath Singh, Home Minister Amit Shah, External Affairs Minister S. Jaishankar, National Security Advisor A.K. Dobab, Finance Minister Nirmala Sitaram, Commerce Minister Piyush Goyal, Petroleum Minister Hardip Purina, Senior Officials single in the Cabinet Committee of Security gi mifamadu saruyaki. Russia gi President Vladimir Putin Prime Minister Maheiloi singi damak nungnang badu fongdokibaga loinana External Affairs Minister S. Jaishankar na magi Ukrainian Pamanaba Dmytro Kulebaga wari sanagani. Jaishankar na Indian Maheiloi singa masum atai nationalist sing puthokpada mateng oinaba Poland, Slovakia, Romania masum Hungary gumba yum thangnaba leibak singna magi phamanaba singasu wari sanagani. Haukiba sayol kharada Indiana international lising marirom puthorakre. Hauji Indian lising taragaturulom Ukraine de lehauri hanisu pau sina fongdorakli. Makasa tarapoina to pau mana Russian lanmi sing Ukraine konungna sanglakre. Russian rocket singna leptane attack tokre. Russia na thangnaba Ukraine landarakibadu hena kansilakpaga loinana ngasi ahanba oina Ukraine gi konung gifta Russian lanmising sangsilakre amasum lanmising da nakpak ani khuthokna bawkre city asigi awang district nongoi masa sing kapa amasum pokhaibagi thawdoksing tholakhibadagi lambi chatpa miyoi singna hingnaba question senakre city center da asoba pokhaibagi makhol sing takhi masak khangnabagi khudam sing losinaba infantry fighting vehicle anina lambi paring tholakpokhi Ukrainian Ministry of Defense na ki yaknabagi sabotage amasum reconnaissance group amana khuthokna badu kai haurakibani city dugi hek mapanda gostomen airfield helicopter mayamna purakpa troops sing attack tarakibaga loinana ngarang sagol sunumita Russian forcing na ahan boina kunungasigi mapana thungki adobo Ukraine Russia na landarakliba sida makogi lanmi lisingani ga sani palom sikre amasum teng marfu mang takre haina Ukraine gi Deputy Defense Minister Hena Miliyarna irainumita fongdokre Russian troops sing adugi armor combat vehicle songa taraga turuklom aircraft taramus helicopter tare kaikre han Ukraine gi Deputy Defense Minister oidiba Hena Miliyarna magi Facebook page ta makhatana haiki Sayraksida Russia gi President Vladimir Putin Ukraine gi army ta leba adugi leadership adu terrorist sing ni amasum drug addict sing gi gang ama masum new Nazi singni haiduna leadership adu mafam laukthonaba ngasi appeal torakhe lana sida asoba highway sing aduda amasum hanana mi kungna taraba mathol kya gi apartment block sing adugi marakta khuthokna kibadu mi million ahumrom gi city sida yamna khudong thiba ma oiraba yai Ukraine gi kunung sigi manungda leiba target singda ngarang numidang ballistic missile singna pandam thamlaki ngasi irai ge yukta konung adugi manungda ahanba pokhaiba singi makholadu takibagi matungda Ukraine gi foreign minister Dmytro Kuleba Twitter akibagi masak fanglaba Russian rocket singna Kyivta attack tokrai Aikogi kunung asina masiga manaba karigumba ama thengnakiba ikon konbadu Nazi Germany na kunung asida attack torokiba 1941 gi thawdo aduni Ukraine amadu maithiba piki amasum handaki asisu maithiba pigini haina makna makha takhi Russia na attack torokiba matungdagi lanmising amasum misam yauna miyoi chamaga kunthraga tre sikhraina leba asina hairi European Union Chief Ursula von der Leyen wari sanaraba tungna makna Russia gi mathakta piba safodu soidanamak hena kankhakadabani haina tweet tokhi
अहेनबा सैंक्शन सिंह थमनबा अपील तौखि यूक्रेन की मनुंगदा हानना मियोई लाख अमरोम मयुम मकई थादोहनख्रे अदुगा अतै मियोई लिसिंग कयाना ngamkhai lanthokhtuna sengkhre mi mapaina car singna masum khongna Hungary Poland amasum Romania da ngarang lanthokna khre haina UN gi refugee agency dunu ngarang athing badaki Russia amasum malem ge te lebak sing marakta hauji anauba iron cartel ama leiri haina Ukraine gi president Zelensky na haikre amasum ma ki leba sibu matom ta khondoktuna thambiram le haina kon makhataki aikhoi ga loinana thengnana ba kanna thaurang tawri ehakna kanamata udi haina Ukraine president aduna haiki maraksida United States na Russian allied sing amasum bank sing gi mathakta sanction thamnaba thabak lokhat kre dubo Ukraine da American force na lan sokna rui haina sena phongdokre NATO na mkhogi khusamnari ba lebak sing gi damak ngak thokna bagi thorang sing pakai kre haiki adubo Ukraine da NATO force sing thajinari gi thorang leiti haina alliance adunu suma khataki Ukraine da thokliba lan asina thaugi mamal sing dollar samagi mathakta wangkhre masida natana gihu gi mamal su wangkhre malem gi financial market sing da akiba pona khre haina su phongdorakli atopa pawmana India na Ukraine gi Indian citizen sing thangnaba lebak sing gi putholona ba honagani likun sing Russia na sathaba lanlakta Ukraine pandunu leiriba Indian sing government leiba adugi yumthangnaba lebak sing gi plan puthona ba honagani haina likun sing ngasi phongdokre government Ukraine da leiriba Indian sing gi dama puthokna ba flight sing sili maduda sangadaba sanpam purama government puthokani ngasi mak charter flight ani Bucharest ki damak thadoklaba yai aduga flight ama hayeng Budapest tamna paigani Russia na Ukraine lan lakthokiba masu maroib city sing da landara khrabagi matung thunamak leiba adugi air space thingjinkre Ukraine tamna paikiba Air India flight ama ngarang Delhi ta mu halakre madugi matung government na Hungary Romania Poland amasum Slovakia ga tainari ba Ukraine gi ngamkhai sing da Indian citizen sing adu leiba adudagi laukthokna ba team sing thana ba wore blokre Ukraine gi air space adu thingjin khraba maramna official sing aduna kangpha lambi da satli hauzik Ukraine da Indian lising taraga taruk kakngau aduna leiri Hungary amasum Romania da border checkpoint sing da khwaidagi naknaba da leiba Indian nationalist sing adu hana mafam adu thadokna ba poktak pikre India na Ukraine gi Indian sing puthorakpada seasonana ba thaurang tawba soingam leidaba lambi sing khandokre kangpha lambi da na khoina Kiev tagi satpatara badi pung mapan gi khongsat ta Poland yogani aduga pung taragani thogi manungda Romania da thungani hani India gi foreign secretary Hurshbarden Singrana haiki Ukraine Hungary amasum Poland da leiba Indian embassy na Ukraine da leiba Indian citizen sing de advisory kayamarum thokre hairiba advisory sing aduda mathau tarakpa matamda bomb shelter ama karamna fangani haibigi I pawsu yauri karigumba makoina konung Kiev tamna lakningba tarabadi amu halaga laknaba masum makoina hana leiriba city edu halaknaba embassy edu na paktak pikre Ukraine dagi selakpa Iran natragana India gumba leibak singi citizen singi dama Hungary ne humanitarian corridor ama hangdoklagani makoibu visa yaudana sangba yahangani amasum khwaidigi nakpa airport Debrecen da makoibu purakani haina Hungary gi foreign minister na phongdokre Hungary foreign minister Peter Mark Facebook page ta thagalakhiba video amada Ukraine gi crossing adu mathang crossing point mangane dubu Ukraine gi nakal thangmada car singna kilometer 3 pareng lengduna leikhre haina su phongdokhi amaromdana Ukraine da lan satharingai Imran Putin na nakalani gi mari singa masum Jammu and Kashmir gi wafam sing khanakhre Russia na sagol sunumita Ukraine gi mathakta landa ki badu malem na nungnang baga loinana kupna yengnari ngai Pakistan gi prime minister Imran Khan Kremlin da Russia gi president Vladimir Putin ga loinana Jammu and Kashmir miyoibi gi hak sing khungaw nei haibigi matang yauna nakalani gi mari sing amasu malem gi oiba wathok sing khananaba faminari Moscow da prime minister gi team gi members sing aduna phongdokibada ma amasung Putin economic amasung maruoina Pakistan stream gas pipeline yauna energy cooperation gi yauna nakalani gi mari sing review tokhyaki Pakistan gi Russia gi marakta khwaidi gi maruoiba economic project ama oina gas pipeline gi maruoiba du Imran Khan amuk hana sena pankhi Lusingbani edu unakhibagi matungda thokpo official statement amagi matungina regional gi oiba matangna prime minister Khana Afghanistan na thokliba humanitarian crisis ko hanana ba amasum economic kai tharakpa thingnabagi maruoiba du pankhi
Khai Asia Ladiba Pibam Gimatang statement Aduna Haki, Prime Minister Imran Khana, Jammu and Kashmir, Miobi Hak Kungaw Naribasingadu Putoki Amasum, Yetnabadu Santi when a Warrior Prognabagi Matota Badu Panki, Regional Gi, Santi Amasum Tangdu Letabi, on a tiny of the Legaba Oirak Liba Pibam Gimatang the Su, Mr. Khana akan mamiyang sanction ki amasum regional gi balance ke handana thambada mating oigidaba khongthang sing lokhatpagi mathau tabadu su siena panki statement adugi matungina Russia ga Ukraine gi marakta oirakliba anawa fiwam adugi matangda Imran Khan nungaitaba phongdoki amasum military conflict ama tholo handana ba Pakistan diplomacy sathagani habiga asa phongdoki conflict na kanagumba amataki yaiphabu oiroi apamasu oiroi conflict tholakpada chakholakliba leibak singna matam punamakta khwaidigi thina setmilonda asokpo oigani haina prime minister aduna sena panki ngasi malemda extremism amasum islamophobia hengalakpagi matangnusu prime minister Imran Khan nungnangba phongdoki haina official singna haki mana lining masil marakta nungsi sanaba amasum punna hingminaba mathau tai haina su panki hairi Makasa tarak poina to papaw mana China gi Xi Jinping na Putin da Ukraine gi wari sana na ba appeal tokre Moscow na Ukraine da landa ki badugi matung China gi President Xi Jinping na Russia gi President Vladimir Putin da telephone wari sana bada yumthang na baleba dugi crisis adu luishin bada mark su sokotli haikre haina state media na ngasi phungdokre state broadcaster CCTV da telephone call adugi pathokpa mada President Xi Jinping na nongphok thangba Ukraine gi phibam adu atuba matamda ahongba sing lakli haiki amasum Russia amasum Ukraine da wathok adu wari sanabagi kuthang waroisin purakpada China na sogotli haiki na su paus na su makata na phongdorakli makasa tarak poina to papaw kharana pre-poll violence ta gari kunga mangarom thugai khre aso open yaukre ban blockade masak uhandana sakhot hangi hairabadi lengakta NPP yauhangadabani awangbo Tenopal ACG kharau khulenda mikhalgamari lainana NPF sogotpasinga independent mirep sogotpasinga sauna khatna saina thulakpadagi gari kunga mangaram thugai kibaga loinana nakalani makta aso open yaunakre Thaudosi matangna phangwa pawgi matungna thaudosi independent merep oiriba tantanga konhai musulfa gi meeting ama Tenopal PS ki manungsanba kharau khulena pangthokna semsaki maphamduda NPF sogotpasingna laktuna meeting adu pangthokpa yaroi hairaki hairi amasum maring kanglup ki frontier organization singna punna lomina ki warep ki matungina NPF ki ticket phanglakpa marakta maring proof ki merep singna punna sogotmina ki wapam ngaktana Independent merep asina maring kanglup ki mayokta thabak sa tharakpa yaroi haina athingba pinana ba hona rakhibani hari masina maram oiduna nakalani gi marakta khut thana ba yauna khana saina ba thaudok sing thokibani thaudo adur independent merep ki security yauna miyoi taret aso apanangki mafam adur leiramba gari sing yorpa amasum utup watup sijinaduna thugaiki gari gi engine phawba yorpa na yan khaiduna amanga ta thonki loinana puna gari kunga mangaram thugaiki bani hari Soloba miyoi tarik ki manungda ahungi phibam lubadagi Tenopal police amadi AR na ngak sinduna hospital pukhatki loinana police ki ahenba force angsi laktuna irang adu laksin kibaga loinana makhata na pamdaba thaudokti thon khidre hairi ngasigi thaudo adu gi matangda maringi frontier organization ama oiriba maring napuya yinglam MNY president ke huinuna phongdorakpada ngarang adu gi pautabadagi khamjinana ba changsilakpada independent merep Molispa sogotpasingna makoina purakpa gari singsu loina thugaibire independent merebasi yauna matik sadabane masum maring kanglupu nungsiba misakni haina lawbangamde haiki asiguma thaudok sing asi amugana thuondana ba punokhona minasi haina su phongdoraki amaramda Manipur da haukiba sahi mangada ban blockade leitana nungsi sana lamdam ama purakpa ngamle makatana ban amasum blockade masak uhandana sakhotpa state ama puraki hairabadi lakaduri belenga du semada NPF makhatana yahon buma thautai haina Naga People's Friend Manipur gi President Awangmong Niumaina phongdorakli ngasi Tenopal district ki laising kangsang na pangthokpa nifugani thoi Tenopal AC NPF ki mirep DK kurung thangi election campaign saruk yarakhiba Awangmong Niumaina pawmising na hangki buwangi pakomda mataki wapam simang na phongdokibani Mangna makatana hai matam amada noma kangna ban blockade tawduna miyam kham thengna wanarure adubu NPF na lengak paiba yorapadagi ban blockade tawba miyoi singamadi singmi singi apama kaya adu sat satuna wari watai sanaba masum
ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯑꯄꯥꯝꯕꯁꯤꯡ ꯄꯨꯟꯅ ꯈꯪꯗꯣꯛꯃꯤꯟꯅꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯗꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯑꯃꯒ ꯊꯥꯖꯕ ꯊꯝꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄꯗ NPFꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯃꯤꯌꯥꯝꯅ NPFꯄꯨ ꯁꯧꯒꯠꯄꯤꯌꯨ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗꯁꯨ NPF ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯁꯤꯡ ꯁꯤꯜ ꯇꯧꯈ꯭ꯔꯦ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 19 ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯃꯥꯔꯆ 5 ꯑꯃꯁꯨꯡ ꯃꯥꯔꯆ 10 ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ngasi tang 15 dagi March 10 fawba inter district inter state amasung international border makha tana sil torogani haina Manipur governor gi mingda Manipur Sarkar gi special secretary home Y Gyan Prakash na ngasi order ama thokre special secretary home na thokiba order sigi matung ina chief electoral officer Manipur gi meke digi state government ta election commission of India na issue tawrakhiba pung 100 ni thoigoiba Standard Operating Procedure SOP yauna mikhal gi bot masing thiba loidriba pawba mikhal asi santi oina pangthoknaba anti social sing sangsilakpa thingnaba masum mikhal asida ayet apan amata pidana ba inter district inter state amasum international border sil tawnaba mathau taba thaurang sing lokhatnaba khangalakle Maramaduna February 19 amasum March 5 da Manipur Legislative Assembly ki 12 suba National Election pangthokkodoriba amasum March 10 da vote masing thiba haugodoriba sigidama peaceful atmosphere ama thamba haibasi yamna mathau tabana light vehicle amasum makhal khudingmaki gari sing check tawba strategic location sing da checkpoint hangdokpa yawn February 15 dagi March 10 fawba inter district inter state yawn international border sing sil tawragan hari Marasida Jiribangi District Election Officer DOW Malemnganba Senglaina Tokipo Order Amagi Matung ina the cigarette and other tobacco protection prohibition of advertisement and regulation of trade and commerce production supply and distribution act 2003 masum kofta 2003 gi matung ina public placing da surup thakpa athingba thamle hariba thingba sigi matung ina auditorium hospital building railway waiting room amusement center, restaurant, public office, court building, education institution, library, public convenience singda surup thakpada athingba laigani adubu athingba si open space tadi yauroi police station singama sum public place khudimak no smoking and no tobacco zone hana lathokle athingba si bu thukairam sing matakta fine amasum penalty yauna matik chap action sing launana ba jiribam SB da sinakre polling team singnasu polling station khudimakta no smoking area ne haina mathau taba poster sing theatano khangadabani district sing oinasu public place sing surup thakpada athingba thamkre hari marasida Manipur governor laganesan thasigi 19 masu March 5 pangthokadriba mikhalasi santi oina masu pamdaba thawdo wathok sing amata thoktana ba hotnabada maki meke digi su sogatpa phongdorakli atopa pawamana MLA Rajen gi masenu pana nongmai namduna akia khang piramle Lamsang ACG MLA Oiriba S Rajen gi masen nupa tharoism mayai lekai da leiba phamdom angang sana tharoism mamang lekai da leiba tharoism jiban nongmaina namduna akia khang piramle thaudu odu bu yaning da ba phongdok tu ngasi tharoism mamang lekai gi maira pai bi singna maira sangna wakat mifam satakre satakhi ba wakat mifam aduda saru ya khibi maira pai bi secretary mani leimana phongdokibida ngaranu midang pung 10 makhairum taba matamda jibana maki yumgi thongal maki nupiga leiringede mayai lekai digi phamdom angang sana laglaga mafam asida sumati gi mi amata lebi aroi loina khat kani hana ki halaga nongmaina namlamba madi nongmai round kaya blank fair torongki masigi matungda tharoism mayai lekai da leba tharoism thoi mapureiba jaicendragi mayumgi thongal su amanga ta kya tholam khiba asiyaningde Mikhalasi ingna singna pangthokna bo hotna ringaida siguma thawang sa tharakbasi yamna lebak thibini maramaduna thawdo sigi matangna mari leinaba singna pamda thawdok sing makhata na thoktuna ba akanba miyeng sang biyo saidi atop pawmana MI Khan amadi worker singna miyoi khrada thangna yalamle hanak pangthokadoribi state assembly mikhal gi mawoinana tungan ba kendra singna khatna sainaba gi thawdok sing lepa leithana thokli masigi manungsana ngarang ihing kairau AC gi irilbung PS na konba kairau mating maya lekai da leiba miyoi khrana lambi da salingai da ACC gi NCP gi mire oiriba MI Khan ma ki worker singa loinana laklaga lambi da saliba miyoi singa dubo nungmai batna subadana tana thangna makokta yalamadi gi miyoi ani makok sukle amadi atopa singna haksangi tungan mafamda aso apanang le hari thawdok thopam dagi
ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯩꯔꯥꯎ ꯃꯇꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ MD ꯁꯍꯤꯗ ꯑꯂꯤ ꯆꯍꯤ 42, MD ꯖꯀꯤꯔ ꯍꯨꯁꯦꯟ ꯆꯍꯤ 28, MD ꯖꯍꯤꯔꯨddin चई 45, MD अल्ताफ चई 18, MD रिज खान चई 19 अमदी MD फिरोज खान चई 90 जकीर हुसैन अमदी शहीद अली दी मकोक थांगना यालमदगी मखुन क्या फोले अतैना मख्वांग मथबाक यंगलेन की सरुक नोंमैबन सुरम अमदी फू चैब तौरमदगी माइनर ओइना आसु अपनंगले थौदो असigi matang ngasi kairau mating mayai lekai ra pangthokiba pawgi mifam amada Zakir Hussein haikibida ngarang hing asi mikhalgi pamda thaudok sing thoktana bahaiduna sangliba maira paibi singi manak makhoi taruk lekhi ahing nungya oirakpa du yumna sanglakpa da lambi da lakpa NCP gi mireb MI Khan masayawna ma ki escort singna thorakpa garina thasinduna thamlaga wangpang amata tawdana phu basaiba tarakhibani loinana makpu phaduna puraga MI Khan gi mayumna thamlaga phu basaiba tarakhi thaudo asigi matana irilbung PS ta paw pibidagi khudakta makpu MI Khan gi yumdagi lakthoki thawong asibu yaningdaba phongdoktuna ngasi lekai simaktada miyamgi oiba wakat mifam phamduna siguma pamdaba thawdok sing asi makhatana thoktana ba candidate amadi worker singna hotna biu so haiki loisilak poina to pawamna Russia gi lanmi sing Ukraine gi capital Kiev tamna sangsinkhre Ukraine Russia gi lanmi lising ama hatle claim tokre Russia na Ukraine gi capital Kiev tamna sangsinkibaga loinana aerodrome ama khudum sale marasida Ukraine di Russia gi lanmi lising amarom hena hatle haina claim tokre haina official report ama gi matung ina phongdokli Russia na Ukraine landa silakwa hobadagi missile strike kya ama tokre Ukraine di makhoi gi air defense missile sing sizinaduna Russia gi missile sing kapthakre haina claim tawri Hauzik Ukraine the Russian landarakli basina maram oiraga subway amadi metro station sing bunker onthokpaga loinana Russia na bombing chatharakpadigi miyamna hairiba bunker sing adura sangjafam lauduna leinari sagol sinumiki ayuktagi hauraga Russia na Ukraine landa silakpadigi Ukraine gi force na akanba resistant piri Russia gi lanmi sing asina awangkha amadi nongpok thangba lamdam gi saruktagi landa silakli Russia gi President Vladimir Putin adi Ukraine gi lanmi sing adu kulai thadoktuna sangjarakpa tarabadi negotiation hogani haibagi wafam khankhre ngasi athengba matamda Russia gi lanmi sing asina Ukraine gi capital Kiev ki manak nakna leiba aerodrome amasu khudum chale hairi Ukraine gi awang thangbada lamdam gi saruktagi masing yamlaba teng sing thaujilakhre Russia leba asina hanana Belarus ki border manakta asoba armor sing yauraga lan gi exercise pangthokrabani hojik su makhata na Belarus Russia gi ehenba lanmi sing thomjilakli hairi Russia gi ground troop amadi tanker sing Russian Belarus border gi Ukraine tamna changsilalaga Chernobyl nuclear power plant khudum chansinkhre hairi Ukraine gi resistance force ka akan mamona khuthoknarba matung tarakpada Chernobyl nuclear power plant adu khudum chankhibani Russia na Chernobyl nuclear power plant adu khudum chansinkibada plant adu da thabak tawriba miyoising mathau kaihandana thabak tawri hairi Russia na offensive weapon system oiriba hawaijar artillery gun tank amadi multiple launch rocket system armor vehicle amadi ballistic missile system sing yauna na hounana troops sing deploy tawbigi thawung sathari ngasi Russian defense ministry na phongdokibu wapam amada Ukraine ki capital Kiev ki awanung thangmada kilometer taret lom salaga leiriba strategic hostomel aerodrome capture tawbuga loinana area adu da paratrooper sing thungre hari satakhibo operation adu da Ukraine ki special unit ki personnel sanirom hena hatkre ngasi ayu anganma matamda Russian forcing na Ukraine ki capital Kiev da missile kyama kapsinduna attack tokhi hari marasida Ukraine ki president Volodymyr Zelensky na international community da khongthang kyama pekhatpiduna Russia gi mathakta ehenba sanction thamjilaga pressure bibina bu wafam taksile hari US ki president Joe Biden adi karigumba Putin na NATO gi member state sing da Russia gi lanmi sina sangsila ko tholabadi US na lana sida yawgani phongdokre malem gi lusingba kyama na su Russia bu Ukraine landa sinbaga mari leinaba sanction thamkhre Ukraine government na Russia gi lanmi sing lanthengna bagi dama volunteer sing da machine gun lising taragani pan hena pithakre hari Nakalamaromda Ukraine di cyber attack parks na satharakiba sida Russia gi khut yawi hari Ukraine gi government ki website ta parks na cyber attack satharakiba sida Russia senai cyber attack asi modern warfare da maru oina sijinari bani masi yamna khudong thini oibu loina leba amagi industrial infrastructure da parks na yai khai thingai ba pi bangami amasum
anonymous hackersingnasu Russiagi mayokta cyber war launch tawduna website kya ama lauthakre haidi haina su phongdorakli adu hausiku inadi myam paus matang se lusinjaragi amasum pathoksa video soiki bulan ki biyar simyam ngapi gani matam gi oba maru ebi pausing su myam dale palaitan update pizaraki haina channel se gi makede gi thamjari and thank you.